Kuki na fakhiba naga thadoraknaba rally chatkhre. Hayengna wakat mifam famgadouri. Lemakong army camp tagi inak nak laiba layon wifi da Kuki micham miyam na namduna gari khamlaga fajan kiba naga sing thadu ohaiba demand tawruduna ngasi kaubru range liangmai women's union na sinduna makan village tagi lamdailong village get fawba wakat khongchat chatkhre. Wakat khongchat aduta makan village da laiba eris tuimaina mari lainaba authority ki medeng singsiladuna naga masa taruk adu kanbinaba apil tawrakli. Kuki singna fajilaga thamliba naga sing adu hek Triba Makai, Kanglup Ani Asig Marakta, Unkat Nadun Lairibasi, Ingto Haiba Yaroi, Makoibukan Bibasi, Manipur Linga Kitangai for the Batodani, Madagasida, Naga Women's Union, Nasitoki notification Gibatung ina, Mara Lizida Naga Micham, Taruk Adu, Thadoraknaba Haiba demand Tauraduna, Hayang Ayupung Tara Tabadaki, Naga Sing Namna Taba Mapam Pumnamakta, Wakat Mifam Pamdun protest Togani Hari, Makoi protest Asida, demand Anikak Togani, demand Amana, hostess Kudingmak Asoy Angam Yahundan Thadoraknaba, Aduga, Atopa demand Amadana, Lailon Baipe Vilesta, Naga Sing Pajan Kibaki Togok Chenaba Sing, militant group ki Kader Sing, Pagadabani Amasung, Logi Matung in a Tabak Lokat Kadabani. Panbayabadi, Tibakangdan Ladiba, Nupa Taruk Aduga, Paminarubun Pissing Aduna, Media the Pongdora Kibada, Makoibo Lailon Baipegi Nupi Amasung, Nupa Kunja Singna, Ihan Hana Pabani. Aduga, Makoibo Pazin Tamlaba Matunga, Kulai Piba Kuki terrorist in Kauraga, Makoin Sinabani. Maramaduna, Lailon Baipegi Nupi Amasung Nupasing Paraga, Makoin Sinakiba Singadu, Kana Dano Haiba, Loina Makangani, Makoibo Paraga Pukibada, Singaibak Ani Amasung, Yopak Yaukibana, Halam Lagadra Haibigi Chingnabale.